Aina yadaba mawngda Bangladesh amadi Myanmardagi changsillaktuna Bharat lebaki toan-toanba mafamsingda leisiliba illegal immigrants sing asi khangdoknaba Ministry of Home Affairs gi maikaidagi numit 30 gi matam tharaktuna state amadi union territory singda khangalakre hairi pawasina makha taraduna hai Bangladesh amadi Myanmardagi changsilakpa miyosingna masana masapo Bharat ki nagarik amani haina claim tawriba sing asigi mari leinaba document sing numit 30 gi manungda verify tawgadabani karigumba Ministry of Home Affairs na pirakliba matam masagi manungda verify tawdrabadi makoi sing ado masa masagi maramda halan kinaba thabok tharom sing paikalagani Mashak Khangdoknaba Bangladesh amadi Myanmardagi changsilakpa illegal immigrants sing maramda halan kinaba thabak sing paikhatpaga mari leinana ngamkhai sambal ngakliba Assam Rifle amadi Border Security Force BSF ki DGP da instruction sing pikre hairi